Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk lawbirasi video call de rong Tabi 58 suba tangka gari du danam sinaba kanna hotnari Sylvia su firing chongduna nanthoknaba honajai pakhatpa thukatpa punsinkre karigi damak mabu fariba mi singsina kana oiriba haiba Sylvia na dikhangde Sylvia bu insinaba honariba nupa singdu khangaudana nupa ama laklaga matunglomdagi paiduna safukana chingthokhi aduga wahang amata tauda fazana fudarai Sylvia su mabu kaliba nupa asi kanano haina gari dagi khar chathoklaga yenglai nganba oirambaduda mangai thazarudi magi asigumba tanjada laklaga kanbigani haiba nganbadi Sylvia bu numit khudingi senaba oibana Sylvia da nupa singsina fanaba honarakpasi khangbadagi changsinduna muknarakpani Sylvia tumin leptuna nganbana thongna fana makhoiga thengnariba adu yengduna lei nupa singdusu hanba leite nganbabu namthanaba honarai makhoi nupa ohum marigani nganba mathantaga muknaraklibasi nganba tasingna saukre Sylvia bu magi thawaini thamoina khankrabani magi mami faba kana amana netpa yaroi hairaga Phanaba honarambasi hena saukibani asauba henmankibana nupa singdu fazana nganbana fudare masu sokle atopa nupa singdusu longna taduna leinari makhoigi maraktagi mana chingnaba miyoi ama mangakti chaptuna hanglai noi kanano hayo nupa ase atai kanashu nate Naresni Sylvia na college lakpa numitta miting ama tauna Sylvia ri yenglambani nganbana uhobani aduga ngasi amu Sylvia bu phanaba honarambasida kari maramgino haina hanglai Sylvia su sangsilaktuna nupa sida munne yenglai mamangda magi matung ilakhiba nupa aduni haiba masu khangli kari maramgi mabu tanarakliba kanano haina hanglai nang kanano aibu kari gi phanaba honaribano Nares khumde nganba safu kanna makhutuna chapsilai adubu manung kanba Nares na khumlaroi khanna khumlaktre tanjaduda Nares ki phone gi ring lai nganbana Nares ki pocket tagi phone du lauthoklaga paikhatli laukhatpaga phone dagi nupa amana ashumna hathu hanglai kamdore nupi macha da faraba puro mafam si yobo masu ngasi gi numitida loisiladabni kaishu laitraba nupi macha mana aibu thibaga sardana mathwai mangjagedani mama mapa hatkibagumna hatokse puro Phone dagi hairakliba wahai singa duna Sylvia su khangli mama mapa hatkiba misak aduni haiba nganba phone du phatkak thaklaga switch off tawshinkre aduga Nares pu amuk fazana fudaba yaba fudaraga wahang hanglai Nares su khumdanaba kanna honai adubu nganbana sathina fudabaduda masu siba phauti siningdribanina asengba pumba haidoklakle tompoki leifamsu haidoklamle nganbasu nupasi hingna thamba yaroi khanbagi Sylvia gi mabuk na pinaba fazana thina gyan mangma makai fudare atai nupasing dusu fazana furabani gari manungduda asokpa singdu punna hapchinkre driver adusu thap tawduna ki halaga thohankre haujiktara Sylvia fungatlamba wakhaladu kitang yangbagum tawrai adubu mapung fabadi natri tompoki leifam chatuna mabusu laman khumba pamnibani Ngasigi mikupse pukning aduki matik nungsiba phawi atay lakna thamkhraga ngasigi tariba magi khudong thiba tanja sida laktuna mabu kanbibagi nganbada kari wahai hairaga mabu thagatpa phongdokani haibasu khangkidre chinbalduda wahai amata su tholakidre mang onsinaduna animak lepani nganbasu magi asokpa mamaidu nanduna Sylvia da yenglai Sylvia su tapli changsilai aduga nganbada taruba mityengduna pi ira chena nungsina yengli nungsije aigi thamoina tasengna nungsije nangi maithonguraga sauba sungamde thina cheiba sungamde karigi ngasina aigi damak leiri haibagumna mitmangda leplakliba hangba ngamde wahangse khalle thamoisidadi khalle nang aigi damak khallabra natragana aibo mukhena awaba piba laklibra khudingmak oidunasu kokta wakhal kaya ama thoklabasu nupa magi ngasigi matausida nupi magi pukning thamoi sonthabe helaki sauningba warauba haibadu mangkre
ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯅꯪꯒꯤ ꯅꯊꯥꯗ ꯃꯤꯀꯨꯞ ꯑꯃꯗꯪ ꯄꯣꯊꯥꯖꯒꯦ꯫ ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯇ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯇꯥꯏꯌꯣꯟꯅ ꯍꯧꯖꯤꯛ ꯐꯥꯎꯔꯤꯕ ꯃꯤꯀꯨꯞꯁꯤꯒꯤ ꯏꯍꯨꯜꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯃꯥꯒꯤ ꯆꯤꯟꯕꯥꯜꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯅ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯁꯤꯡꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯁꯨ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯗ꯭ꯔꯤ꯫ ꯉꯥꯟꯕꯅ ꯃꯥꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒꯨꯝ ꯆꯣꯡꯊꯣꯛꯂꯛꯄ ꯃꯇꯧꯁꯤꯗ ꯃꯥ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯒꯤ ꯑꯣꯏꯅ ꯉꯥꯟꯕꯅ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯤ ꯃꯥ ꯄꯥꯝꯗꯦ꯫ ꯇꯁꯦꯡꯅ ꯉꯥꯟꯕꯒꯤ ꯃꯊꯥꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯖꯔꯒ ꯃꯥꯒꯤ ꯄꯟꯊꯨꯡ ꯁꯛꯂꯒꯦ ꯈꯟꯕꯒꯤ ꯃꯥꯁꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗ ꯉꯥꯟꯕꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ ꯇꯔꯪ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ, ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯁꯤꯜꯚꯤꯌꯥ ꯑꯃꯨꯛꯀꯁꯨ ꯇꯞꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯃꯤꯀꯨꯞ ꯑꯃꯇꯪ ꯍꯥꯏꯔꯒ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯅꯛꯁꯤꯟꯅ ꯂꯦꯞꯇꯨꯅ ꯃꯤꯠꯀꯤ ꯄꯤꯅ ꯇꯥꯛꯂꯤ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯒꯨꯝ꯫ ꯑꯣꯏꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯅꯨꯄꯥ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ, ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯔꯕ ꯃꯥꯏꯊꯣꯡꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ꯫ ꯅꯨꯄꯤ ꯃꯥꯁꯨ ꯈꯨꯗꯤꯡꯃꯛ ꯄꯦꯟꯖꯔꯗꯒꯨꯝꯅ ꯅꯨꯄꯥ ꯃꯥꯅ ꯃꯥꯒꯤ ꯃꯊꯥꯗ ꯂꯩꯔꯣ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯉꯥꯏꯉꯝꯗꯕ ꯃꯇꯧꯗ ꯁꯣꯟꯊꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯄꯣꯊꯥꯒꯦ ꯈꯟꯅ ꯅꯨꯄꯥ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯉꯥꯟꯕꯁꯨ ꯁꯤꯜꯚꯤꯌꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯒ꯭ꯌꯥꯟ ꯑꯃ ꯏꯉꯥꯎ ꯉꯥꯎꯅ ꯂꯩ꯫ ꯅꯨꯄꯤ ꯃꯥꯗꯤ ꯃꯤꯀꯨꯞꯁꯤꯗ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯕꯒꯨꯝ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯉꯥꯟꯕꯒꯤ ꯃꯊꯥꯗ ꯂꯩ꯫ ꯃꯤꯀꯨꯞꯁꯤꯅ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯟꯊꯨꯡ ꯁꯛꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯇꯞꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯁꯤꯜꯚꯤꯌꯥꯗ ꯀꯣꯟꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯤꯜꯚꯤꯌꯥꯗꯣ ꯃꯁꯥꯗꯨ ꯂꯦꯛꯊꯔꯛꯏ꯫ ꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯨꯅ ꯂꯦꯛꯊꯔꯛꯂꯤꯕ ꯁꯤꯜꯚꯤꯌꯥꯕꯨ ꯉꯥꯛꯏ, ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯕ ꯁꯤꯜꯚꯤꯌꯥꯗ ꯌꯦꯡꯂꯛꯏ, ꯄꯥꯈꯠꯄꯁꯨ ꯄꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯤꯜꯚꯤꯌꯥꯕꯨ ꯄꯝꯈꯠꯂꯤ꯫ ꯁꯤꯜꯚꯤꯌꯥꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨꯁꯨ ꯂꯧꯈꯠꯇꯨꯅ ꯄꯥꯏꯔꯤ꯫ ꯁꯤꯜꯚꯤꯌꯥꯕꯨꯁꯨ ꯐꯩꯅ ꯄꯝꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯏ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯀꯥ ꯌꯧꯁꯤꯜꯂꯛꯄꯒ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯐꯖꯅ ꯁꯤꯠ ꯅꯥꯟꯅ ꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯁꯟꯗꯣꯛꯇꯨꯅ ꯏꯟꯁꯤꯟꯕꯤꯔꯛꯏ꯫ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯌꯨ ꯂꯤꯛꯂꯤꯁꯤꯡꯗꯨꯁꯨ ꯎꯔꯛꯏ꯫ ꯎꯕꯒ ꯑꯗꯨꯝ ꯈꯪꯂꯦ, ꯁꯤꯜꯚꯤꯌꯥꯅ ꯊꯛꯄꯒꯤꯅꯤ ꯍꯥꯏꯕ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯁꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥꯅ ꯋꯥꯃꯟꯕ ꯆꯥꯛꯃꯟꯕꯒꯤ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯌꯨ ꯐꯥꯎꯕ ꯊꯛꯂꯦ ꯈꯪꯂꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯔꯤꯕꯤ ꯃꯥꯕꯨ ꯇꯞꯅ ꯇꯞꯅ ꯃꯀꯣꯛ ꯃꯃꯥꯏꯗ ꯅꯥꯟꯕꯤꯔꯛꯏ꯫ ꯅꯪ ꯋꯥꯕ꯭ꯔꯥ? ꯅꯪ ꯋꯥꯔꯝꯒꯅꯤꯀꯣ? ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯤꯗ ꯅꯊꯟꯇ ꯂꯩꯕꯁꯦ ꯅꯪ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯑꯩ ꯈꯪꯉꯤ, ꯅꯪ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯃꯥꯁꯨ ꯊꯃꯣꯏꯗꯨ ꯁꯣꯟꯊꯔꯛꯏ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯃꯁꯛꯄꯨ ꯎꯔꯒ ꯍꯦꯜꯂꯛꯏ ꯅꯨꯡꯁꯤꯕꯁꯨ꯫ ꯇꯁꯦꯡꯕꯗꯤ ꯉꯥꯟꯕꯒꯤ ꯊꯃꯣꯏꯅꯁꯨ ꯁꯤꯜꯚꯤꯌꯥꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯇꯧꯁꯤꯅ ꯉꯥꯟꯕꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯗꯨꯅ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯁꯤꯟꯊꯔꯛꯏ꯫ ꯃꯥꯒꯤ ꯑꯁꯣꯛꯄꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥ ꯃꯊꯟꯇ ꯃꯁꯥ ꯉꯝꯗ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯃꯥꯒꯤ ꯍꯤꯗꯥꯛꯅꯆꯤꯡꯕ ꯃꯁꯥꯅ ꯂꯣꯏꯅ ꯍꯣꯠꯅꯖꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯐꯪꯗꯈꯩ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯇꯞꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯋꯥꯁꯤꯡꯗꯨ ꯃꯊꯪ ꯅꯤꯡꯉꯝꯗꯅ ꯍꯥꯏꯖꯔꯛꯏ꯫ ꯀꯔꯝꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯏꯁꯥ ꯈꯪꯖꯗꯦ꯫ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ, ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯅꯣ ꯍꯪꯂꯛꯂꯕꯁꯨ ꯑꯩ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯍꯥꯏꯗ꯭ꯔꯥ ꯇꯥꯡꯀꯛ ꯑꯃꯗ ꯑꯩ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ? ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯍꯧꯈꯤꯕ ꯂꯥꯛꯀꯗꯕ ꯑꯩ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇꯤ ꯈꯟꯗꯕ ꯋꯥꯗꯕ ꯉꯝꯗꯦ꯫ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯁꯤꯜꯚꯤꯌꯥ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯇꯝꯌꯥꯏ ꯂꯩꯌꯦ꯫ ꯅꯧꯔꯤꯕꯤ ꯅꯪꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯅꯤꯁꯥꯗ ꯇꯥꯏꯅꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ꯫ ꯉꯥꯟꯕ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯄꯣꯂꯤꯊꯤꯟꯗꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯈ꯭ꯔꯦ꯫ ꯌꯦꯟꯁꯥꯡ ꯌꯥꯎꯕ ꯈꯥꯎꯗꯨꯁꯨ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯦ꯫ ꯁꯤꯜꯚꯤꯌꯥꯁꯨ ꯃꯁꯥ ꯉꯝꯗꯕꯒꯤ ꯆꯣꯛꯊꯕ ꯋꯥꯃꯟꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯒ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤ ꯋꯥꯟꯊꯈꯤꯕꯅꯤ꯫ ꯉꯥꯟꯕꯅ ꯏꯁꯤꯡ ꯊꯥꯛꯇꯨꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯕꯗꯨꯗꯗꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯉꯥꯟꯕꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕꯁꯤꯗ ꯉꯛꯂꯗꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫
Ikai nusi yanari haina tumina sum laishinarabadi yararoi haiduna nganbana tapna hairei. Chak lambra. Sylvia lami haibagumna mangak nomi. Ai thongge ngahak ngai ko kuiroi. Sylvia mapukning amuk nungshiro mali mapi tarai nganba nokfit tawna Sylvia gi mapidu taithokpiduna hairei. Hojikti kappa yade ai leisidi nangidamakta kanamatana nangbu sokpa yaro. Nungsiba kaubanina nganbagi nungsi wahai amada khudingmak kaukre asigumba wahai asigumba mikup asini mana wana ngairakpasu adubu ngairi haidunasu mikupsina yauraklaba magi thamoi yauna penba haibadudi oigani thajadri maramdi magi punsise tungda kari oirakani kari thokani tamba ngamdabana. Nganba tapna yengduna muksu hairei. Tumina ngahak potharaga layuko chak charaga hidakse chanaba natragadi hakchang chontarani. Sylvia wa amata haidi nganbada dum yengduna lay manakta sumna layduna magidamak wajaba matau ulakpasida hana nungshiraba changdudagi hengalakpagumsu tawi. Mana manakta layrikai awaba khuding kauraboida ningi mikupsisuni mana amuktang panglabadi haina ngaijarakpa adubu panglabasidana pukning nungsiba pokpani. Nangna ibu wahankiba nangna ibu sanakiba haina machil pena chaiduna tanbasu ngamloidori. Ma khandi khankibani nganbada amuktang machil pena chairaga magi awaba khuding kokani haina amuksu ma nungaitana kapchabani mikupsina loirani hongningda magi wakal honglani khanbagi asumna nganbasu kitchen da changduna Sylvia na chanabani haina chak thongbiduna loiraga amuk fazana plate amada chak khara hapduna tengkot amadana yansang haplibadu chak hapa plate machi amada hapduna makut namana ising glass paiduna Sylvia gi manakta purai aduga table du da thammi. Sylvia do kaplura mali nganba lakpaduna mapidu sasatai thoi aduga wadi ngangda nganbana tawriba khuding yengli nganbana Hogat pangamdoira. Wadi ngangda ngamni haibagi mawongda hogatnaba tawrai nganbasi yengduna lainingdraba mali mana ngakpiduna nga thaboi famoi tawhalli aduga wa amata haida makuttu haifet chamduna mana purakpa Sylvia bu pijanaba chak hapa plate tu paiduna yansang mahi khara hairaga totuna chakhom machama paiduna Sylvia gi machil miyada thamlai charo haibagumna. Thajadana tawrakliba mawong sida Sylvia tarangamada nganbada sum yengi nganba nokfit tawna. Si chak sikra chasi. Khonjelduda chaithokluba magi wakhal pumba masa mathanta fajinjai aduga tapna maya karai hoi mai haiduna marei amuk tawrudrei nganbana tawba khuding yare ngasidi asumna chak chakho mamani inbiraga yare haiduna tokle makhut hamnaga plate to amuk table da thamkre phadi amonba ma paiduna Sylvia gi machin waida tapna muk nanduna taithok pirai asigumba matawsida thamoida mihulsu mathong maram khanglaktre asumna punsi chupna nganbagi manaktada lainingba faurai. Mikup amata mabu manaktagi lapthok haninglakti adubu thangnaba mikuptama chatkrani khanbada ngasi mikupse loihaningdaba haibadu oiri. Henjinnama anabi ama oininglakpagumsu tawri amuksu waroigi ngamde magi mathau lairi mana kaigumba mama mapagi laman khumba haibasi madi nupini pangal sonbini karamna makhoiga mayuknagani ingba siba anigi maraktani leiriba. Pungsu fana thenglabani Sylvia bu hek hundoklamlaga chatpasu ngamdrema chak pizaba loiraba matung amuk guli du pizarami. Nganbana ngasaidagi honabiriba mayamsina Sylvia gi thamoida penba haibada oire nganba makna magidamak asumna tawrakani haibasi ma sungtha thazarudabani nganbagi su kanagumbi ama lei haiba ningsinglakpadasu nungaitaba phaurai asumna Sylvia na tumdri fawba manakta sangbiraga tumhalli. Sylvia mamit ushilibadu amuk pangduna yenglai nganbadu chatkrabra haini yenglakpani manakta famlaga mangonda yengduna leiramba duda masu ikaiboi kayoi mamit hutlaibani nganbana Nungcthoi tapna nungshina kaurakpasidani magi thamoi mathum marang hauraiba haifam khangdaba ihul amasu faurai hiplibadu hawgalaga hek chetna konsiningbadu yauri nganba tapna amuksu hairai.
ꯇꯦꯕꯜꯗꯒꯤ ꯌꯨ ꯂꯤꯛꯂꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯊꯛꯂꯤꯔꯣ? ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯄꯤ ꯏꯔꯥ ꯑꯣꯏꯅ ꯆꯦꯜꯂꯛꯏ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯌꯦꯡꯉꯤ ꯃꯥꯅ ꯊꯛꯄꯅꯤ ꯄꯥꯛꯍꯦꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯉꯥꯟꯕ ꯑꯃꯨꯛꯁꯨ ꯍꯥꯟꯅ ꯊꯛꯂꯝꯃꯁꯨ ꯉꯁꯤꯗꯩꯗꯤ ꯊꯛꯄ ꯌꯥꯗꯦꯀꯣ ꯅꯧꯔꯤꯕꯤ ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯒꯗꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟꯒꯗꯣ ꯂꯣꯏꯅ ꯄꯠꯄ ꯇꯥꯔꯦ ꯉꯥꯟꯕꯒꯤ ꯑꯀꯣꯟꯕꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯁꯤꯜꯚꯤꯌꯥ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯂꯤ ꯉꯥꯟꯕꯁꯨ ꯁꯤꯜꯚꯤꯌꯥꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯄꯗꯨ ꯎꯕꯗ ꯃꯥꯁꯨ ꯍꯔꯥꯎꯖꯔꯛꯏ ꯉꯥꯟꯕꯅ ꯉꯁꯤꯗꯒꯤꯗꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯌꯥꯗꯦ ꯍꯦꯛ ꯈꯜꯂꯛꯄꯒ ꯇꯝꯌꯥ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯎꯀꯣ ꯁꯤꯜꯚꯤꯌꯥ ꯐꯠ ꯍꯥꯏꯗꯣꯛꯈꯤ ꯅꯪ ꯅꯤꯡꯁꯤꯡꯕꯅ ꯍꯦꯟꯅ ꯋꯥꯏ ꯑꯣ ꯑꯩ ꯅꯤꯡꯁꯤꯡꯕꯗ ꯋꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯤꯡꯁꯤꯡꯉꯨꯔꯅꯨ ꯁꯤꯜꯚꯤꯌꯥ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯁꯥꯏꯅ ꯈꯪꯂꯗꯤ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯉꯥꯟꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯏꯟꯈꯠꯂꯛꯂꯒ ꯌꯦꯡꯂꯛꯏ ꯂꯣꯏꯍꯟꯅꯤꯡꯗꯦ ꯃꯤꯀꯨꯞꯁꯤ ꯍꯥꯏꯅ ꯂꯣꯏꯈꯤꯗꯧꯔꯤ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯃꯇꯝꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯄꯨꯡꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯉꯥꯟꯕꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯏ ꯃꯃꯥꯏꯗ ꯉꯁꯥꯏ ꯁꯣꯛꯈꯤꯕ ꯑꯗꯨꯁꯨ ꯆꯤꯛ ꯆꯤꯛ ꯂꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯁꯤꯜꯚꯤꯌꯥꯕꯨ ꯇꯨꯝꯊꯕ ꯉꯥꯏꯕꯅꯤ ꯁꯤꯜꯚꯤꯌꯥꯁꯨ ꯑꯗꯨꯃꯉꯥꯏ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯈꯪꯕꯒꯤ ꯂꯣꯏꯈꯤꯒꯗꯧꯕ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ ꯇꯨꯝꯊꯔꯣꯏꯅꯕꯨ ꯇꯨꯝꯊꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯄꯨꯡꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯉꯥꯟꯕ ꯍꯣꯏꯒꯤ ꯌꯨꯝꯅꯁꯨ ꯄꯥꯈꯠꯅꯔꯝꯒꯅꯤ ꯈꯟꯗꯨꯅ ꯉꯥꯟꯕꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯇꯝꯌꯥ ꯆꯠꯂꯒꯦ ꯋꯥꯍꯩꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯈ꯭ꯔꯗꯒꯨꯝ ꯆꯩꯅꯥ ꯐꯥꯎꯗꯕ ꯅꯠꯇꯦ ꯈꯟꯁꯨ ꯈꯜꯂꯤꯕꯅꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯍꯥꯟꯅꯗꯒꯤ ꯐꯖꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄꯒꯨꯝ ꯇꯧꯏ ꯑꯄꯦꯟ ꯄꯦꯟꯗ ꯋꯥꯔꯧꯈꯤꯕ ꯂꯩꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯅꯗ꯭ꯔꯤ ꯁꯤꯜꯚꯤꯌꯥ ꯃꯃꯤꯠꯇ ꯒꯨꯞ ꯄꯥꯡꯅ ꯉꯥꯟꯕꯕꯨ ꯑꯃꯨꯛꯇꯪ ꯈꯣꯡꯇꯣꯟ ꯂꯣꯏꯅ ꯊꯨꯡꯅ ꯌꯦꯡꯂꯛꯏ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯁꯤꯟꯊꯒꯦ ꯇꯧꯔꯤꯕ ꯄꯤꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯕ ꯆꯤꯟꯕꯥꯜꯗꯨ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯄ ꯃꯥꯜꯍꯜꯂꯤ ꯉꯥꯟꯕꯁꯨ ꯇꯞꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯪ ꯀꯤꯒꯗ꯭ꯔꯣ? ꯀꯤꯒꯅꯨꯀꯣ ꯑꯩꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯗꯣꯏꯅꯤ ꯇꯝꯌꯥ ꯆꯠꯂꯦꯀꯣ ꯋꯥꯍꯩꯁꯤ ꯍꯩꯔꯝꯂꯒ ꯉꯥꯟꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯔꯟꯖꯤꯠ ꯍꯣꯏꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ ꯅꯔꯦꯁꯄꯨ ꯃꯤꯔꯣꯜ ꯃꯤꯔꯤ ꯇꯥꯗꯅ ꯊꯤꯅ ꯐꯨꯕꯤꯔꯛꯄ ꯑꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯩ ꯍꯧꯔꯕ ꯑꯅꯤꯗꯨꯗꯤ ꯀꯅꯥꯅ ꯐꯨꯔꯤꯅꯣ ꯍꯥꯏꯅ ꯊꯤꯒꯠꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯤꯜꯚꯤꯌꯥ ꯀꯣꯂꯦꯖꯇ ꯂꯥꯛꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯁꯤꯜꯚꯤꯌꯥ ꯂꯥꯛꯄꯒꯤ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯂꯕ ꯃꯇꯨꯡ ꯃꯥ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯉꯥꯟꯕꯁꯨ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯍꯦꯛ ꯊꯦꯡꯅꯔꯤ ꯀꯩꯁꯨ ꯈꯪꯗꯕ ꯃꯤꯁꯛ ꯑꯃ ꯊꯦꯡꯅꯕꯒꯨം ꯁꯤꯜꯚꯤꯌꯥꯅ ꯈꯟꯈ꯭ꯔꯦ ꯎꯁꯤꯟꯅꯔꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯤ ꯃꯥꯕꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯔꯝꯕ ꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡꯗꯨ ꯉꯁꯤꯒꯤ ꯁꯤꯜꯚꯤꯌꯥꯒꯤ ꯃꯇꯧꯁꯤꯅ ꯉꯛꯄ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ ꯃꯥꯁꯨ ꯊꯨꯅ ꯌꯥꯡꯅ ꯁꯤꯜꯚꯤꯌꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯒꯦꯠ ꯑꯗꯨ ꯌꯧꯊꯣꯔꯛꯄꯒ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯥꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯗꯤ ꯅꯍꯥꯟꯒꯤ ꯃꯇꯧꯗꯨꯅ ꯁꯤꯜꯚꯤꯌꯥꯅ ꯃꯥꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯕ ꯁꯤꯜꯚꯤꯌꯥꯒꯤ ꯃꯇꯧꯁꯤꯅ ꯃꯥ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯤ ꯅꯨꯄꯥ ꯑꯗꯨꯒ ꯆꯠꯈꯤꯕꯗꯨ ꯈꯣꯏꯗꯧ ꯁꯥꯎꯅ ꯌꯦꯡꯍꯧꯏ ꯇꯟꯖꯥꯗꯨꯗ ꯔꯥꯖꯁꯨ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯅꯊꯟ ꯆꯠꯇꯣꯏ ꯇꯧꯔꯝꯃꯤꯁꯤꯕꯣ ꯉꯥꯟꯕ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕ ꯆꯥꯛꯄꯗꯨ ꯂꯣꯠꯁꯤꯟꯒꯦ ꯉꯝꯂꯛꯇ꯭ꯔꯦ ꯔꯥꯖꯇ ꯍꯟꯅ ꯌꯦꯡꯗ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯊꯧꯗꯣꯔꯛꯂꯤ ꯔꯥꯖꯅ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯆꯠꯃꯤꯟꯅꯔꯁꯦ ꯉꯥꯟꯕꯁꯨ ꯀꯨꯝꯂꯛꯏ ꯅꯣꯏꯒ ꯄꯨꯟꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯌꯥꯗꯕ ꯍꯥꯏꯁꯦ ꯀꯩ ꯊꯕꯛꯅꯣ ꯃꯤ ꯐꯨꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯒ ꯏꯁꯥꯁꯨ ꯁꯣꯛꯇꯧꯔꯤꯕ ꯅꯣꯏꯗꯤ ꯁꯣꯛꯍꯟꯅꯤꯡꯗꯦ ꯑꯩꯕꯨꯗꯤ ꯁꯣꯛꯂꯣꯏ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯉꯥꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯔꯥꯖꯇꯨ ꯏꯉꯛ ꯉꯛꯅ ꯑꯗꯨꯝ ꯍꯪꯂꯛꯂꯝꯃꯤ ꯀꯩꯅꯣ ꯀꯅꯥ ꯐꯨꯅꯕꯅꯣ ꯉꯥꯟꯕ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯆꯥꯏꯊꯣꯛꯈ꯭ꯔꯦ ꯑꯝꯇ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯨꯒꯦ ꯋꯥ ꯃꯈꯥ ꯍꯥꯏꯕ ꯅꯪꯗ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯣꯛꯈ꯭ꯔꯦ ꯔꯥꯖ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯍꯧꯔꯤ ꯃꯃꯥꯟꯅꯕꯒꯤ ꯃꯇꯧꯗ
ꯉꯥꯟꯕ ꯁꯨꯝ ꯊꯧꯔꯛꯄꯗ ꯃꯣꯏꯒꯤ ꯀꯣꯂꯦꯖꯇꯒꯤ ꯈꯔ ꯍꯥꯏꯒꯠꯂꯒ ꯂꯩꯕ ꯀꯦꯐꯦ ꯑꯃꯗ ꯁꯤꯜꯚꯤꯌꯥꯅ ꯅꯨꯄꯥ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯍꯦꯛ ꯎꯔꯛꯏ꯫ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ, ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯂꯒ ꯌꯦꯡꯉꯤ, ꯆꯪꯁꯤꯟꯕꯁꯨ ꯍꯦꯛ ꯉꯝꯗꯦ, ꯃꯊꯟꯇ ꯄ꯭ꯔꯣꯞ ꯄ꯭ꯔꯣꯞ ꯆꯥꯛꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛꯇꯤ꯫ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫